Ngasi numida wairam phongkiba tongan Manipuri siphongsing amasum thokiba thawdawa thoksingdagi maruibi I pausing miyamna thamjage ahanbada Kangleipaki Maira Nistaki Lakosaraga Lowba ngamhodaba miyoishinda compensation pinaba ministry na lupa crore kuntragani panga lakh taruk kaithrakle Low lokpar ayarapan thoktanaba security personnel lisingani songa sungak sinanaba thawrang tawre Chief Minister Manipur thokliba tha taruk Suraklaba Kangluk Irang Shin Maram Weraga Low Bangam Hodaba Muyation the compensation Pinaba Union Home Ministry in the Lupakror Kuntragani Panga Lak Tarukai Trakle, Lomisana Low Lopa yet upon Toandanava, Langak Nangaksi and the Bigitamuk security personnel listing and Nigasawaso Akanana Tamlehaina, Same Minister and Berena Fontokre, Wapam Singasi Manipulangaki Department of Skills, Labor, Employments and Entrepreneurship Kimatang Manipur Building and other construction of Workers Welfare Board na sinduna CM Secretariat pangtokpa Special Scheme for Education of Children's at Release Card amadi Labor Card haiba miyoishinda mahairoi singidamakta mahitambaga mari lainana lupa lising mga yenthokpagi thoram Chief Minister na phongtokibane CM na makatana hai relief camp na sangjapam lauduna lairiba mahairoi singda laingang na akhanaba miyeng thamduna Special Scheme for Education of Children's at Relief Card ase haldokpane Masina Mairoi Singna Mahitambada Mateng Karadas Oinaragani, Mashidasnatana Relief Camp the Lady in Metsinda, lying on a people of police among the San Pamsamari Lane, but DC Singna, Anishupa PSQ and again to Pahore, Talk the Iran Sinamara Muraga, Low Bungam Hoda but Muation, the compassion is San Pampina Bigdama, Union Home Ministry that San Pamkra, Kai Tokpina Vahaizabada, Lupak or Kuntraga Mariga Lak, Tarukai Biavik Ayaba Pirakle, Mashina, Low Bapangoda. Laumi singda yenthoknaba mari leinaba desi singi kuthangda survey tawba horagani mashina lauba phanghodraba laumi singna makhogi labukta sahi amada thokpa phaugi pothoki sanga do hotolaga sapmanaba sanma pigani mai sakraba yum singa mari thuwaiduna amata mangan khraba singina nauna sanaba thawrang lokale madugi damak mari leinaba loisang singna thijinbagi thabak loire Central Langang Nasu, Sel Kaitokle, Housing Langang Nasariba, prefabricated housing that may listen of home lady. At a mapum sing the Susabalusilakle, Lomisina, Lau Lokpada yet upon Tokandanava, security and action Bigitabak locally, Madugidamak security personnel listing and Nigasawasu, Akanana Tamlaki, Se Minister Makatana High, Kangluk Irang Sida Mayum, May Sakhodava, Imunkia Masamasai, Mayum the housing Hansen Bahonakre. Makoi gitamak the Sentok Lambi Lane of Manipulanga na Horticulture, Agriculture and the Industry Department Tanaraga, Sentok Lambi Lave Tabak Pina Tabak Packet Pahore, Mashidanata BJP Amadi BJY in Hivedi, BJP Karyakata in Metsingasi, Kangtolaga, Masagi Mayum the Hanjila Matunda, Langaki Meki Kunda Laitana Pibia Mating Supina Bahonaragani. Housing ning thamta sanglak pash the Manipur gi tongan maphamda hang libe relief camp sing the lady be inmate sing the pina bigidama blanket lising kuntra ahan bi goina khushina ba horagani haiba wapamsu Chief Minister na phongdokhi makasa tharak poina to papa mana foreign labor ki khut yauna landarak pani hairaga hauzu phawba parliament mifam kauduna khanidri be karigino Sutin Kumar Manipur thokliba tha taruk surakadorobi irang sigi matangna Bharat ki Prime Minister na hauzu phawba tumina laisiliba sikarigino Manipur thokliba wato asi foreign labor ki khut yauna India landarak pani hani Union Home Minister Amit Shah amadi RSS ki chief Mohan Bagawana phongtokre maduna Bharat atai foreign labor ki khut yauna landarak pani hairaga hauzu phawba parliament mifam kauduna hiramasigi matana khanadriba karigino haina political party ki wangangloi oiriba CPI Manipur state secretary Laisram Sutin Kumar phongtokre wafamasi Ngasi nungthul Manipur Press Cup the Wakhalon Manapa political party Tara Haibidi APP, AIFB, AITC, CPI, CPIM, INC, ZDU, NCP, RSPSS, UBT gi maru oi thaupu busuna sarugyadana pangthoki pawgi mifamamada Sutin Kumar phongdokibani Magna Makatana Paumission the Fongdokibati, Manipur thokliba sathiraba kangluk irang sigi matana BJP gi Maikai digi samam navamadi Sayet Nava Aranwa wapum kya press amadi electronic media sandori wathok asi atopa political party na thokan mani haina insinduna BJP na asumba saduna miyamna uhana bohane Irang solution na BJP lainga na honade BJP lainga na me ahungi mamang da haibadi April kungani pana Sisipur Minister satkani haiba matamna bantauki loinana CM gi mayukta fajadaba wang kya sungangki
matam adu Manipur lengan law and order ningthina ngak senbagi thabak paikhat haudabadagi asoba kangluk irang thokpagi maramaki aduga irang me ahumda Bharat ki Vice President na Manipur lairingai thokpani matam dur Susampur laidiba tribal singi solidarity rally amas naba hotnarakpada Manipur lengan law and order ningthina ngak selaudaba free thaduna thambadagi Susampur laiba mitaigi yum kya Kuki singna mai tharakibani miat me punsa tharakibani masida natana Moreda Kangpokpida modbungda Kundrakpamda lamlai Yang pokpi amadi sugunu AC gi manungsanba Sherawa madi atai khul kya da Kuki singna mitai gi yung kya mai thaduna talakpadagi hauju relief camp da awaba khangduna leraklibani masipuna BJP lenga na matam san irang lakshin na bathabak packet pidabadagi thokpanai ki mana makata na hai ngasi phawba tha taru farakadoraba kangluk irang si thokhibegi matangda Minister N Berena me taraga nipanda Laibak miyam da haikre thoklibi irang si Manipur lenga na matam sana law and order maintain tahudaba madi intelligence fail oibadagi thokpani phungtokrabane aduga haujuk wide irang si opposition party na thoganbani haina Manipur BJP Pradesh ki President Sardana Sars tarokliba si aranba yumpham yaudabani me taragani thoida BJP gi MLA taret KPI gi MLA ani amadi independent amana Manipur dagi separate administration demand taroki Masi lebaki territorial integrity the yam sound singnabani BJP na Manipur thugaina bu khonarakpani Bharat laidiba political party singi manungda BJP haiba political party asidi RSS ki political wing ni maduna Manipur handak thokliba kanglup ki sathiraba irang asi mapal dagi haibadi Bangladesh Myanmar da leba sin Kuki militant sing haibadi Myanmar gi military junta ga yanadaba lalhauba kangbu punsin aduna Burma, Mizoram, amadi Bangladesh, amadi Manipur ki Kuki sing tab lamsing punsilaga Kuki sing tongan baleba ama semnaba sangsilakpani haina phungdokrabani maduna mapaleba ki khut yauna Manipur da satnariba militants group singa khusamnaduna India thugaina balandarakpani haiba khanglaba phawba Bharat lengana karigidama haujuk phawba parliament session kauduna khanadribano karigidamakta Prime Minister Narendra Modi na tumina lairibano magna Manipur thokliba sathiraba Manipur gi irang asida parliament ta Prime Minister Narendra Modi na wa ngangkibadu opposition party na no confidence motion pukhatpadagi ngangkibani Madurus Manipur gi matang na PM na marik sumuwa pamata phongdokidi hauju irang asina maram oidun Susampur Kangpokpi Moreda mitay amata sang mangamdre National Highway ani su makoina control tawning matam da tawre matam khragi mamang na command of police amadi IRB personnel sing Moreda helicopter pusin kiba dusu kondong lairembi da Kuki nupi sina thatpadagi Morelan sin mangamdre Manipur Central Force lising nipu hena tashlakli basi kari tawduna lairibagi haiba khangdre Lamdam siki mahiru ani Kuki singna tamthina khatkibagi matangda penadraba lamdam siki mahiru singna asumowel fangal luhaiduna ihau horakpa matamdadi Bharat ki lanmi sing thulaktuna mahiru singda nomai kapsinduna lathi charge tawduna miyot minai kya ma sataki maduna Manipur Bharat lengana tharagliba Central Security Force asi laibigi kanaba amata leitre haina sumagna phongdokhi amaromdana irang thokliba nakalani gi marakta wari sanaduna woroisin purakpa ngamgani NA Khon Irang thokliba nakalani gi marakta wari sanaduna warisin purapa ngamgani hani numit umni gi khongsat ki damak ngarang Imphal da thonglakiba Samata Party ki National Secretary NA Khona phongtokre wapam singa si Manipur Press Cup ta pangthokpa pawmi singa unaba amada NA Khona hai Manipur da thokliba irang asigi asengba saktam yengsinba oina mak Manipur da lakpane khongsat asigi manungsan relief camp kaya da su satuna miyamna thengnariba khudongsa da ba awaba mayoknariba miyoi singa unaduna yengsilure miyamna masa masa gi hanagi mayumda hanjinduna leiba pamnabana athupa matamna lengan irang asigi woroisin purakna ba honaduna miyamgi apamba singa si phangana na ba hona biu haina su apul tokhi amaromdana kangluk ki irang na maram oiduna thamanga mahitama phangdraba Saiton Government High School gi mahairoi lanai building amada mahitamba hokre Kangluk ani ge marakta thokliba lal asina maram oiraga Saiton Government High School da Central Force license khibidagi thamanga hena lairik tamba phanglaktraba school asigi mahairoi sing ngasidagi hauna lanai building amada Kombi Kendra gi MLA S Premchandra na lairik tamba honkre Kombi Kendra gi manungda laiba Saiton Government High School gi mahairoi singi mama mapa lamdamdugi miyam yauna Saiton Bazar da laiba Durga Mandir pangthokiba thauram aduda Kombi Kendra gi MLA S Premchandra Saiton Gram Panchayat ki Pradhan M Ibomsa Saiton Government High School ki Headmaster in charge M Prem Kumar
Mangol Manbi College Ningthaukhongda Vice Principal oina thau purambada natana Principal Charles puramba Nauksekpam Arun Kumar Lanai Building Pu Govinda amadi thabaktagi potharab oza kes saryaki MLA Premchandra na phungdokhibada mai masing yauna kunai da afaba lambi amata purak ngamloi ngasi kunai sida thaksi khaksi discipline ward pana ekoi gi marakta nungsinada ba madi pamdaba thawdok kya thulaklibani maduna ekoi masel gi marakta amana amabu thaksi khaksi nain ikai kumna phamthui MLA na analeng gi matangna palladuna phungdokhibade saitona phamung taragi dispensary hospital ama sana ba mari lainaba singa yengsinuna geotech na singba tawkhiba laire matam khara ngai minarasi aikoi na ngasi khonariba tawriba kaya se aigi lanai nati tungi mirol gi damani aduna school asida oza ani khakta lei haibasi tabdi amna noite athubu matamna mari lainaba education minister school asigi award pa oza hamnaba tawgani hanesu mairoi sing amadi mama mapa oibisingi mapamda thamki hadi atopa pawmana wakhal ge anabasing layengpham lairamdaba da hojikti yamna phajana layengmagi khudong saba phangle Dr. Lenin aikoi miyoibana wakhal ge anabasing asi haksang ge anaba amagumna sapmanana layengba mathau tai ngalingi matamna wakhal ge anabasing layengpham lairamdaba da hojik sakholakpa loinana layeng phajana sathaba yare haina Share and Care gi founder oiriba Dr. Lenin Professor Department of Psychiatric RIMS na phongdokre wafam asing asi World Mental Health Day ga mari lainana District Health Society Imphal East amadi Share and Care anina kusamnaduna Mental Health is Universal Human Right haiba thimna Panchayat Bhawan DC Complex Imphal East pangthokiba thoram aduga mari lainana phongdokhibani magna makhatana hai wakhal gi anaba sisu haksang gi anaba mada piramba treatment adugumna sapmanana layengba yare loinana mapung phana nungaiba punsi amada amuk halakpa ngamle miyam hupna khanganaba awareness pibis mathaktai masida lamdam asigi media sing asoba thaudang lei haina phongdokhi ngasigi thoramadu Imphal East ki ADC NG Zogendro Kumancha District Health Society CMO Missions Director Dr. Indira amadi Department of Psychiatric RIMS ki Professor Dr. R.K. Lenin na thoram gi atoiba mithunglen thoramapu amadi akhanaba mithunglen oina saruk yakheri amaromdana KCP Military Task Force ki lanmi manga police na fare ngasi Andhra Police Station amadi Imphal East CDO gi apunba kangbun Andhra Police Station gi manungsan ba yaripok yambe mamadi sangamdabi village ki akoiba mafam sungna satakhiba operation da KCP Military Task Force ki lanmi manga fare heri hiramasi gi matangna pauksi esina phangwa pawgi matung ina di faraba miyoi sing adu Thawal Wangkhem Laikai digi Singam Kabikan say kuntraga mathoi sekta maya lekai digi ngangom tangba maitei say kuntra yaripok phangja khongdagi sandokpam nongpok ngan singa say kungani thoi moyang Imphal thana maning lekai digi konsam anaw singa say kunga truk amadi yaripok sangam dabe digi makha lekai digi MD Elias Khan say kuntrani makoi digi .32 gi pistola ma magazine ga loina ba kapiyari ba maru taruk .38 ki kapiyari ba maru mari AK gi maru taruk inches rifle gi maru taragani thoi SLR gi maruk kun mobile phone manga seloina lupa lisingani ga maudra ma registration number yaudaba Hyundai i20 car ma fakale phagalaba polam sing adu ga miyoi manga Andhra Police Station da loge ba thabak lokona ba kusina khari auto papa manam Lalonphai chingsang parengda Kuki singna Bangkar Kaya Sajilakle handak thokliba kanglop ki irang asida sathina saithing piriba kaksing district ki sugunu amadi serau khulsu amoiri hauji hariba khulsing asida mauksagi phibamna tamna shanti hanjilakpa hore lanjenaru rabu khunja singsu saru om thokpigi manungna saru amadi hanjilakpa hore adubu sugunu amadi serau ga lonan leiriba chingsang parengda Kuki militant singna leptana Bangkar Kaya Sajilakle hairi khunja khrana pauksi asida phongdorakpagi matung inadi sugunu paringi Lalonphai haina khangnari chingsang pareng asi mausadi gi hono Kuki singna dominate tawduna leiba maphamni hauji hari chingsang pareng asi ta Kuki militants na Bangkar Kaya leptana sajilakle makoina Bangkar sabagi thabak sathaba sugunu gi maning thangba lawki sarukta leptana yengma matamda ifong phongno phangi maduna Kuki militants na kaidauraga dagi haibagi singnaba leibadagi sugunu amadi seraugi khunja sing haujik section mikup nom singna palinai na kulnga ku thabak hingnung thulnai dana sathari hairi Amaramda sugunu amadi serau goina handak lau panba thengkhibadagi lau lokpagi matam asi November 15 dagi
haubu yai haina panari adubu lauruk lamdai Kuki militants na numai kapsinduna landa rakadra haibigi singna bamadi yamna sauna leire maramaduna lenga ki meke diga ahen security force thabiratuna khunjasing mapung phana laulok pangamnaba ngaksin bagi thabuk paket piu haina khunjasing meke digi phongdurakli makasa tharak poina topa pomna sana sabi kul Kuki militants na numai kapsilakre Numit tara nirom hena sabung ko kunau sana sabi amadi atai lona kul singna Kuki militants na numai kapsinduna landaba leploraba matung ngasi amuhana numai kapsilakre hairi khunjasing phongdorakpagi matung inadi ngasi ayuk pung mangaga minute nifuga mangarom taba matamna sana sabi mitai kulga thangnana leiriba simol Kuki khulgi numai round ohumlom kapsilakhi asu apan ni yaukiti loinana khulnga ko volunteers singna su handuna numai kapki basu laikiti hauji khunjasing akan section thorangi thabak lokotuna leiri hairi Loisilak po na to papawang Manipur gi apun bagi saktam na singnarakpasingi mayokta BJP Manipur na lebli esada Manipur gi apun bagi saktam thugay na ba madi tokhaiba administration taliba singi mayokta BJP Manipur Pradesh na matam pumada lebli haina BJP Manipur Pradesh gi president esada na pungdokre ngasi nitya pat suthekta libo thambal sanglen na pangthokiba pawmising unaba ma BJP state president esada na mataki wapamasi phongdokladuna hanghai Manipur gi apun bagi saktam ngaknaba BJP na matam punamakta miyamgi damakta lengdana leigani handak social media da viral oikiba maki video white ki matangda sengdokladuna e sadan hai Manipur dagi tokhai na taliba MLA taragi manungda MLA tarena BJP dagi kabane dugi MLA anina KPA ni aduga amana independent ni Tokhaiba taliba MLA singasigi manungda BJP gi MLA tareti makogi mathakta matik sabe action lakonaba central leaders sing da hanana sirol thadno khan ki balekre state ki mekedi gi tokhom topo process loina lakotkre viral video duda mahakna phongdok ningliba wapamdi BJP na separate administration tan banati Kuki gi BJP MLA taret yauna puna Kuki MLA tarana tan bane hena miyam da e sadana singdoki Tentang na lusilak po na fagak sa akin nupising na sitmilon fagat hana na ba training pikre Manipur at huk liba irang sina awab sa ting nang liba Bisnupur district ki fagak sa ikhay nupising bo sitmilon fagat hana na ba panam na numay nini isa tagada ba skill developments and holdings training program mga si fagak sa ikhay community ki hold hawdok re Department of Horticulture and Soil Conservation gi makada Manipur Organic Mission Agency mama na sinapang to training program Horticulture and Soil Conservation Department gi Additional Director K Devatata Bisnupur District Horticulture and Soil Conservation Department gi District Officer A Sushila mama gi Project Director Dr. S. Donald Dr. A.K. Sumorjit Tragaturuk Subakumon Regiment gi Lieutenant Colonel Taurem Birjit President Member oina saryaki Training program adu da fagak so ikai digi nupi ka so saryaki ai di edu haus ko ni di mem paus matang sa lusin jarage masum mem puno no update ngamin si